Akasbani Imphal, Wahengbam Rajesh na pau pajari, ahan beda marueba pau. Pradhanmantri Narendra Modi na hari, Manipuri sanaroi kayana malemgi masana singda takaman lauduna, leibak asigi mingset purakpang ngamli. Manipurna sana konabagi lamda lauriba thokdangbu sak khangladuna, leibak asigi ahanba National Sports University, Manipurda lingbani haina Kendragi Sports Mantri Anurag Thakur na fongdokre. Mukhyamantri N. Biren hari Manipurna tongan bachakholaba leibak singa yumthangnaba raija ama oibana kunmathoi suba satabdida Bharatki growth engine ama oibagi khudongchaba leiri. Mukhyamantri Nongthomam Biren hari malem thaki accommodation gi khudongchaba hena lehenaba raija asigi ecotourism sector da chawna inot haplagani amasung raija sabagi sadasa amasung Manipurgi Maharaj Sanajawa laisembana TV Mukta Bharat oinaba lauriba thokdangbu Pradhanmantri Narendra Modi na thagatpa phongdorakli. Pradhanmantri Narendra Modi ni hari awang nongpok Bharat maruaina Manipurgi sanaroi kayana malemgi masana singda takaman logduna leibak asigi mingchet purakpang ngamli. Ngasidigi Imphal da hokiba tongan ba raija sing amadi Union Territory singi Youth Affairs amasung Sports Mantri singi oiba Chintan Sibirda video conferencing gi kuthangda wangang bada Shri Modi na hai leibak asa sana khotnabaga mari leinaba infrastructure sing hena chakot anabagi tangai fadaba lei. Mangnai Kendra amasung raija sarkar singna punna hona miduna sanaroi singbu hena magul leba sanaroi ama ohena bo hona bada changba khudong saba sing pina ba hona gadabani. Awang nongpoki raija sing asi sana khonabagi lamda leibak asigi tamjaningai oiribani haraduna Pradhanmantri hai haukiba sahidasu leibak asigi sanaroi singna tongan ba masana kayada antarjati gi thakta sengthaningai oiba maya mana lauraki makhoi sing asibu pungning thogotpagi tangai phadaba lei. नॉर्थ ईस्ट से निकलकर कितने ही खिलाड़ियों ने तिरंगे की शान बढ़ाई है। देश की खेल परंपरा को आगे बढ़ाने में पूर्वोत्तर और मणिपुर का महत्वपूर्ण योगदान रहा। यहाँ के सगोल, कांगजेई, थांगता, यूबी लापी, मुकना और हियांग तांडवा जैसे स्वदेशी खेल अपने आप में बहुत आकर्षक है। नॉर्थ ईस्ट देश की सांस्कृतिक विविधता में नए रंग भरता है, उसी तरह देश की खेल विविधता को भी नए आयाम देता है. Chintan Sibir adu hogdolutuna Kendragi Youth Affairs amati Sports Mantri Anurag Singh Thakur na hai leibak asigi naha singna sana khonaba yauna tongan ba hiram singi chakot khongthang da saruk yahanaba sarkar na thorang kya paikali manghai Manipurna sana khonabagi lamda lauriba thogdang asibu sakhangladuna leibak asigi ahanba National Sports University Manipurda linkhatpani. Lupa koti chamapan rom changna sagadaba Sports University asina lamdam sigi haurukliba sanaroi singda achoba inot ama piba ngamlagani haina mahakna makha tari. Raija sigi mahoksadagi leijaraglaba masana singbu yokhatnabagi pandamda thang tana singba masana kayabu Khelo India scheme na konsili haraduna Shri Anurag na hai asigumba mahoksadagi leiraglaba masana sing yokotuna antarjatigi thakta pukhatpa haibasi yamnamak tangai phade. My humble request to all the sports ministers will be, please speak and share your experience. And let us speak to the point, be precise and give quality suggestions and showcase what you have done at the state level and try and learn from others' experience. कई बार दूसरों को सुनना भी बहुत सुखद होता है, बहुत उपयोगी होता है, लाभदायक होगा और हम उसको इम्प्लीमेंट भी कर पाएंगे. तो जैसा प्रधानमंत्री जी ने कहा, हमें चिंतन भी करना है, मनन भी करना है, क्रियान्वयन पर भी बहुत बल देना है. So from the reflection to realization to the implementation and to the action, let us work together as a team and create the right ecosystem and the atmosphere in the country to work towards making India the sports superpower. Manipurna tongan ba chakholaba leibak singa yumthangnaba raija ama oibana kunmathoi suba satabtida Bharatki growth engine ama oibagi khudongchaba leiri. Masibu thabakta onthokpada haurukliba naha singna achoba thokdang lopham thui haina Mukhyamantri Nongthomam Biren Singna hairi. Wafam asi Imphal da pangthokpa Chintan Sibir hogdopagi thoramda taramna opagi warol piraduna Mukhyamantri na hai Pradhanmantri Narendra Modi gi luching makhada leibak asigi sports infrastructure gi mapangal kangkhalagli amadi stakeholders singa punna honarabadi Bharat asi sana khonabagi lamda chawna mai pakpagaloina leibak asibu sana khonabagi leibak ama ohenbada chawna mateng oigani.
केंद्र सरकार ने राज्य असिगी जिला तरा तरुक्ता खेलो इंडिया सेंटर कुंथ्रानितोई हांगनब अयाबा पिरकपदा सिरी बिरेना थागप फोंदोकली मांगहाई खेलो इंडिया स्टेट सेंटर ऑफ एक्सीलेंस दा मसाना अहुम आर्चरी हॉकी अमसुंग वेब लिफ्टिंग अथुबा मतमदा हौरगनी सिरी बिरेन हाई कुमन लंपाक स्पोर्ट्स कॉम्प्लेक्स पीपीपी मॉडल दा हेना चौथोकनब थबक पाइखटपा हौरे. Over the years, players from Manipur have contributed significantly to football in India. Manipur recently hosted the Tri-Nations International Football Tournament. Manipur also had the privilege to host the Durand Cup last year. The government of Manipur also recently signed an MOU with the All India Football Federation for establishing a Manipur State Football Academy. India can qualify the World Cup in football also. And that is the reason why we have decided to open one Manipur Football State Academy along with the Associated Argentina Football Association. We have already contacted. नुमिनिनी सथगदबा चिंतन शिविर असिदा केंद्र की यूथ अफेयर्स अमसुंग स्पोर्ट्स की राज्य मंत्री निशित प्रामाणिक केंद्र अमसुंग तोंगान तोंगान बा राज्य मदी यूनियन टेरिटोरी सिंह स्पोर्ट्स मंत्री याउना मिहुत चामरोमना सरुक यारी. All Tribal Students Union Manipur atsumna ngasi ayuk pung taruk tegi kaukiba total shutdown na Manipur gi chingi jila singda mahoksa gi punsida akaiba pire. Regional Institute of Medical Sciences RIMS na handak laukiba clerical post kharada scheduled tribe reservation da semdok senjin taunabagi dabida total shutdown asi kaukibani. Ngasi shutdown asina maram moiduna chingi jila singda gari chenbagi chang handabada natana dukan school na chingbagi hangbagi chang nemki. Paugi marak tatna break ama. Tada, sidagi se. Sisi. Hoi hoi. Taidi. Yarani. Lupa samri yang kitare. Tadagi sibu fasai license amadi registration gadi pai bi ko. Aisu madu loga da brane. Koi no da tadagi danatana acha ta kamari leina ba haibadi retailer, distributor, packaging tawriba tungan ba food stall sing family ba. Acha thaki potlam sing asi mafam amadagi amada putuk pusin tawriba sing hotel, bar, restaurant family ba sing food delivery gi service pidi ba sing. Loina mag fasai gi license amadi registration loga da ban. Masi paidraga mangjari bana kari. Fasai gi logo season aba yararoi. Customer sing na adom gi yoliba potlam sing adu da thajabasu wat kani aduga adom gi lalon itik chakhatpagi lambida khurau thangadauri bani tada. Fasai gi license to paidaba yadre bema. Soidana paibiyo tada. Paujen Jeriba, Food Safety Administration, Health Department, Government of Manipur. Tabiriba Pausi Akas Bani Imphal Digini. Mukhyamatri Nongthomam Biren Sinangasi Ayu Kabo Lekai Imphal Leba Hotel Imphal da luxury 5-star hotel ama semgat naba jatra hunkre. Hotel asi public private partnership PPP model semgat kani. Thoram du wangang bada Mukhyamatri hai Malem Thaki accommodation gi kudong saba hena lehan bana raija sigi ecotourism sector da chawna inot haplagani. Hotel asi English ngani kunmangagi sangai festival mamangda saba loisina bohonagani mangnai asiguma malem thaki kudong saba asi lereba matamda raija sigi ecotourism gi lamda chawna inot piragani siri biren hai manipur si awangpok lamdam gi oina lam koiba sina khwaidigi pamnaba mafam ama oirakli akhoi manipuri singi gi akhoi hospitality akhoi pokpoda yaura bai pai pu alam singna pirma bai akhoi gi part mane bai akhoi madugi hospitality duni prithvi da phangwa yang wana ris bikhaba manipur sinaga missing su yamja da basinaga kingdom mamaga tawdana laingak sasan ga tawdana south asia sida mai mafam amaga kannang amamandana language rom do tramari chawra bharat ki khangat pagana manipuri language yaw sigi pai puna thambiram pon mayam se akhoi mayam sangna preserve tawba protect tawba je khoi thuni ado akhoi hingna mo honari ngai da pai mana kari thambiram ge su eng eng pu chai raga laihan bu phatti haibne ne. Manipur Sarkar ki school sing da tamliba class 10 amasung 12 ki mairui singi oiba career counseling program amanga si Palace compound leba Manipur State Film Development Society ki auditorium da pangthokre samagra shiksha Manipur na sinba thoram aduda sarkar ki school singi mahiroi chatret yankai amasung oja sing na saruk yaki thoram du wangang mada raija ki education s ki director Laisram Nanda Kumar Singh hai asigumba counseling pangthokpa asina mahiroi singi tungi punchida chawna kanaba pigani mangnai lairik tambagi mong matau hanaga yamna khenare chakholakpagi matungina haujiki thabak kudimaki khudong chaba irai laina phangle Sri Nanda Kumar hai ek is policy laklabanina mahiroi singna masana masabu hena phanaba hona hogodabani natrabadi kangka thang oiduna tokani mangnai mahiroi singna laik laisu tambal lorba matung thabak tanabagi matakta atopa mioi bisu thabak piba ngamnaba honagadabani
Hauji generation all the opportunities are at our fingertips. Social media not only social media, particularly koi Manipur ki khanna taru ragadi. Look is policy lakpasida. Koi hauji youth sing matam sana guide tahudragadi. Lambi sida gari mayam satkarga koi full sara le hongni. Aduna koi si hauji ki career opportunities na karino. Strength and weakness in a karino understand tauraga opportunities mayam si koi khanga ga chalau dragadi koi tungda koi mangjaba mayam ama lakani. Sengum thabagi matangda chayolama chathakadaba workshop amasung training program ngasidigi Nambol S Kula Women's College da hokre. Thoramasi College asigi Department of Botany amasung IQAC ga punna sinbani. Manipur amasung atay rajya singi college kunrongi oza singna saruk yakiba workshop aduda akhangahi kyana sengum thabagi matangda wangangki. Kumbi College ki NSS unit amasung IQAC na sinduna intellectual property rights ki matangda miyambu bab tahanbagi thoram amangasi pangthokre. Manipur Science and Technology Council na sinduna college asigi auditorium da pangthokiba thoramda akhang ahi kyana wangangki. Akasbani Imphal digi pau tabiri. Rajya Sabha ki sadasya amasung Manipur ki Maharaj Sanajawba laisembana TV Mukta Bharat oinaba lauriba thaudangbu Pradhan Mantri Narendra Modi na thagatpa phongdorole. Maharaj Sanajawa laisembana Twitter da thagalapa warurgi pakum pireduna Pradhan Mantri nahai Bharat pu TV laina laitaba lamdam ama ohenaba hotnabada leibak sina thungbada miyambu bhap tahanbagi thoram sing pangtholi amadi TV na narba miyoi singbu adopt tobagi thabak chatharapa asi thagan ingai ni. Sangsad Adarsh Gram Yojana ki makhada Senapati Jila ki KJ Khulda Lok Sabha ki sadasya Dr. Lorho S. Phojena Model Village hokdokre. Sangsad Adarsh Gram Yojana asi khungangi lamsingbu chokkanaba paikatpa thaurang amani. Manipur Renewable Energy Development Agency Manireda ki Chairman K.H. Ragumani Singh pham thadokre. Manipur State Transport ki bus singbu luna na thamnaba hotnabada miyamna mateng pangbinaba Joint Director Transport na appeal tori. Cherolamada Joint Director na hai MST bus singda yariba makai nisagi polam sing pudna chatpiroidabani bus manungda kwa gutka na singba mahi osan biroidabani passenger singna bus ki driver amasung conductor bu tathi tawoina tawbiroidabani miyamna MST ki bus ki ticket counter dagi kakpigadabani. Tamenglong Battalion Assam Rifles na sinduna Haipok Jadonang amasung Rani Gaidinugi matangda rasna iba changdamnaba ama pangthokre maduda mahiroi kuntaruk sharuk yaki. Amaromda Battalion asina sinduna pangthokiba quiz competition da mahiroi kuntra manga sharuk yaki hari. Mitei marup mitei leipak Manipur na sinduna marup asigi humbudrani pansuba mapok thoram wangkai thambal khong Imphal ngasi pangthokre. Thoram duda Khetrigau gi MLA Sheikh Nurul Hasana lining thau soralel sidaba amasung ima leimrel sidabagi laisang ama miyamda khusinaki. District Youth Affairs amasung Sports jiribam na sinduna district level school Subrata Mukherjee football tournament mathang thagi tara manga degi tara mapan phawda pangthok lagani sahi tara mari makhagi nupa macha amasung sahi tara tret makhagi nupi macha amasung nupa macha gi program asida yawning basingna sports officer jiribam degi akupa marol khangba yagani hari. Reliance Foundation Development League ki ngasi Sai Complex sanikiba match da Classic Football Academy na Silong Lajong FC bu panjal mari sinoda amasung North East United FC na Sai RC bu panjal ani amada thoiki. Mari suban Nongreng Trophy ki ngasi gi match da SPYC Seijang FC na MPYC Moirang Purel bu panjal amasinoda amasung UFCC Lamlai na NPYC Napet bu panjal amasinoda thoiki. Chalo da chathariba football tournament ta USC Telona CHYUC chalo bu panjal amasinoda amasung YDCL pundomam A na Lai FC Porampapu panjal mari amada thoiki. Kendra gi Haksel amasung Yaifa Yumbal Mantri Dr. Mansuk Mandabian hari ingkumja lising ani kuntra phawgi manungda leibak asigi malaria laina pungut muthatnaba khongjang mai pakna changsilli. Nai Delhi da pangthokpa Asia Pacific Malaria Leaders Conclave lising ani kulumdoi hokdokpagi thoromda virtual oina wangang aduna mantri hai malaria laina muthatnaba paikhaliba thorang asina Bharatpu malenggi leibak singna tamna jabam oirakli. Manghai G20 presidency gi mantra ama oriba One Earth, One Family, One Future haipasiga loinana Nai Delhi na malaria muthatnaba paikhaliba thorang sing atai leibak singda khangan ba haibasi yamnamak tangai phade. Aroibada maroiba pau
प्रधानमंत्री नरेंद्र मोदी ने हारी मणिपुर की सानरोई क्याना मालेम की मसाना सिंगदा तकमान लौदुना लेबाक असिगी मिंचत पुरकपा ngamli मणिपुर साना खोनबगी लमदा लौरिबा थौदांगबु सक खंगलादुना लेबाक असिगी अहानबा नेशनल स्पोर्ट्स यूनिवर्सिटी मणिपुर लिंगबनी हाइना केंद्र की स्पोर्ट्स मंत्री अनुराग ठाकुर फोंदोखरे मुख्यमंत्री एन बीरेन हाइरी मणिपुर तोंगान तोंगान चौखटब लेबाक सिंग युमदंगनब राज्य अमा ओइबना 12 शताब्दीदा भारत की ग्रोथ इंजिन अमा ओइबगी खुदोंगचाब लैरी मुख्यमंत्री नोंथोमम बीरेन हाइरी मालेम थाकी एकोमोडेशन की खुदोंगचाब हेना लेहनबना राज्य सिगी इको टूरिज्म सेक्टर चाउन इनोट हापलगनी अमसुंग राज्य सभा की सदस्य अमसुंग मणिपुर की महाराष्ट्र लैसेंब सना जाउबना टीवी मुक्त भारत ओइनब लौरिबा थगदांगबु प्रधानमंत्री नरेंद्र मोदी ना थागप फोंदोरली पाउ लोइजरे